कोतुना कौखिबा पुंग कुन मरी की शटडाउन चथखरे पाव असी कंगलैपाकी मैरा पाउसेदगी लौखटजबने नहान मोइरांग पुरेल मनाके फाइलेंग मॉल एरिया द कुकी मिलिटेंट सिंग नोंमै कापनबगी थौदोक्ता कुकी अनि लैखिदबा अदु यानिंगदबा फोंदोक्तुना कोतुना नहान अहिंग नोंयाइदगी कौखिबा सादर हिल कांगपोकपी डिस्ट्रिक्ट पुंग कुन मरी की टोटल शटडाउन चथखरे टोटल शटडाउन मरम ओइदुना डिस्ट्रिक्ट असिगी मरुओइबा मफमसिंगदा कैथेल कानखिद्रे गारी सेनखिद्रे टोटल शटडाउन मनुंगदा कांगपोकपीदा मियामना पेंदबा खोलाउसिंग लाउदुना रैली चतखे पामदबा थौदोकसिंग थोखिबा लैते पुलिस की कांगबुनसु अकनबा सेक्शन थौरांग लौखटखे अमरोमदा दिल्ली गे जंतर मंत्रदसु नहान थोखिबा नोंमै कापनखिबा थौदोक्ता कुकी अनि लैखिदबा अदु यानिंगदबा फोंदोक्तुना मफम अदुदा लैरिबा कुकी जोसिंगना खोंजंग चंगसनखे कांगलुप अनिगी लान मनुंगदा थीबा खंगदना लैख्रबा मियोइसिंग थीबीद्रबदे अकनबा खोंजंग चंगसिलकदौरे पावसी कंगलैपाकी मैरा पाउसेदगी लौखटजबने हिंगना नत्रगा असिबा हक्चांग ओइना थीबा खंगदना लैख्रबा अवाबा तारबा इमुंग मनुंगसिंगी मतंगदा मिखल ममांगदा करिगुंबा लैंगांगना फिरेब अमा लौद्रबदे मियामगा पुन्ना अकनबा खोंजंग चंगसिलगनी हाइख्रे वाफम असि ngarang खुमन लंपाक यूथ हॉस्टल दा पांगथोकपा पाउगी मेफम अमदा ममांग सहीगी मे अहुमदा लमदम असिदा थोगलिबा इरांग असिदा अवाबा तारबसिंगी मतेंग पांगनबा पांदमदा नंबर 7 हाइना मिंगथोनबा मियोय खरनना सेमबा ग्रुप अमना लैंगाकी मफमदा मखोयगी अवा अना अमदे अनिंगबा पांबा कया येंगसिनबिनबा अपील तौरुदुना फोंदोखिबने लैबांग मियामने हेना खंगनरबा हिजम लिंथोयंगानबी अमदे फिजम हेमनजीत निंगथौखोंग वार्ड नंबर 96 दगे थीबा खंगदना लैरिबा मियोय अहुम तोरबुंग बंगला अमदे तेरा खोंगसांगबे खुंबोंगदगे अतोम समरेंद्र युमखाइबम किरण कुमार अमदे अतई मिसिंग विक्टिम सिंगी इमुंग मनुंगना नंगहौरिबा अवाबदा लैंगाक असिना मिद्येंग चंगबिनबसु अपील तौखे पाउगी मिफम अदुदा सरुक याखिबा सोशल एक्टिविस्ट बिजिया रानी की माइखीदगे मिसिंग विक्टिम की इमुंग मनुंगी महूत सिंधुना लैंगाकी पुंगनिंग चिंगसिनखे लोइनना नंबर 7 हाइरिबा ग्रुप असिगी मेंबर लैंगाक मंगांगनसु वाफम कया फोंदोखे बोट खोंबा यारोइ थिंगलिबसि लैंगाक पाइरिबा मोदी अमित शाह अमदि एन बिरेन सिनबा थवोंगनी हाइना लौवे पावसी कंगलैपाकी मैरा पाउसेदगी लौखटजबने था असिदा पांगथोकदोरिबा लोकसभा इलेक्शन असि हौजिक लमदम असिगी ओइरिबा फिबम यंगलगा ख्वाइदगी मरुओइबा मिखलनी हाइना इंडिया नेशनल डेवलपमेंटल इंक्लूसिव एलायंस ब्लॉक मणिपुर की कन्वेनर खेत्रीमयुम शांतना फोंदोखरे वाफम असि ngarang बीटी रोता लैबा कांग्रेस बाबनदा पांगथोकिबा पाउगी मिफम अमदा महांगना फोंदोखिबने पाउगी मिफम अदुदा शिवसेना यूवीटी मणिपुर की प्रेसिडेंट तोइजम देवानंद अमदे आरएसपी मणिपुर की सेक्रेटरी कांगजम मनोरंजन सुसरुक याखे केएस शांतना मखाताना हाई इंडिया ब्लॉक मणिपुर ने इनर अमदी आउटर दा थोगलिबा मिरेप अनिमक फ्री एंड फेयर मिखल थेंगनगने मिखल दा करप्शन तौरगा वोटर लैरोय चक्सा हाइजानबा अमदे सेल येंदना मिखल असि थेंगनगने मसीना मणिपुर अमदी इंडिया की पुवारीदा अहानबो ओइरगने इंडिया ब्लॉक की लुचिंगबसिंगना मिखल की मीटिंग चटपदा सखंगदबसिंगना नोंमै कापसिंदुना अकी अखंग पीबा मिखल की बोट खोंबा यावबा यारोय हाइना थिंगलिबासि लैंगाक पाइरिबा नरेंद्र मोदी अमित शाह अमदे एन बिरेना सिनबा थवोंगनी हाइना लौवी हाइखे पाउगी मिफम अदुगा मरी लैनना शिवसेना यूवीटी मणिपुर की प्रेसिडेंट तोइजम देवानंदना फोंदोखिबदा था असिगी हौखिबा तांग 12 की नुमिदांग पुंग 12 रोम ताबा मतमदा सखंगदबसिंगना कियामगैदा लैबा महाकी युमदा खुलाई मतिक चाना पाइबा मियोय खरना रजिस्ट्रेशन नंबर याउदबा कार अहुमदा लागलगा महाकी संगोइदा लैबा पोलमसिंग थुगाइरंबा अमदे महाकी इमुंगी मियोइदा बोट चेनबा यारोय हाइरंबा अदु लाइबक थीबने महाकना पॉलिटिशियन अमा ओइबगी मथौ अदु तौगने ngasi फाउबदा महाकना कनागुंबा अमगी अकाइबा अमदे साउगदबा थबक तौखिबा लैते नुंगाइतबा लैरबसु वारी सानबगी तंजा अमदि पिरंबा फै हाइखे नोंमै कापतुना कांग्रेस की मिरे बिमोलगा मियामगा उनबगी थौरम थुगाइखिबगी मतंगदा सीईओ दा वाकतख्रे पावसी कंगलैपाकी मैरा पाउसेदगी लौखटजबने 19 सुबा लोकसभा इलेक्शन दा मणिपुर की इनर पार्लियामेंट्री कॉन्स्टिट्यूएंसी दा कांग्रेस की मिरे पोइरिबा अंगोमसा बिमोल अकोइजम की मोइरांग फाइरेनबम लैकाई मानदबता मफमदुगी मियामगा इंटरेक्शन प्रोग्राम पांगथोंगबा थौरांग तौरिंगैदा सखंगदबसिंगना ब्लैंक फायर तौदुना मियामदा की अखंग पोगनखिबदुबु यानिंगदबा फोंदोक्तुना सीईओ मणिपुरना येंगसिनबिनबा नहान एमपीसीसी की माइकेदगी तक्सिनख्रे एआईसीसी की इंचार्ज के गिरीश चौधानकार अमसुंग एमपीसीसी की प्रेसिडेंट के मेघचंद्रगा लोइनना लमफेलदा लैबा चीफ इलेक्टोरल ऑफिसर मणिपुर की ऑफिस दा चतुना थौदोक अदुगी मतंगदा सीईओ उनदुना वारी सानखिबगा लोइनना थौदोक अदुगी मतंगदा सीईओ ना कुपना येंगसिलगनी हाइबगी थाजबा पिरखि हाइरे पावसिना हाई सीईओ गा उनरबा मतुंगदा पाउमीसिंगदा वा ngangladu एआईसीसी की इंचार्ज गिरीश ना हाई ngahan sakangdabasingna nongmai blank fire tawduna miyam tangkhai bagi thodok adu voter singbu atamna kihan khangan bane
ꯃꯤꯈꯜꯗ ꯚꯣꯇꯔꯁꯤꯡꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯤꯔꯦꯞꯇ ꯑꯗꯨꯃꯛ ꯚꯣꯠ ꯊꯥꯗꯖꯁꯅꯨ, ꯃꯗꯨ ꯅꯠꯇꯅ ꯀꯤꯍꯟ ꯈꯪꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯗꯨꯅ ꯚꯣꯇꯔꯁꯤꯡꯕꯨ ꯍꯨꯝꯗꯨꯅ ꯄꯨꯕ ꯌꯥꯔꯣꯏ, ꯚꯣꯇꯔꯁꯤꯡꯒꯤ ꯔꯥꯏꯠ ꯃꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯒꯅꯨ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯤꯈꯜ ꯑꯣꯏꯍꯟꯅꯕ CEOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ CEOꯒ ꯎꯅꯕꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯀ ꯃꯤꯌꯥꯝꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯊꯧꯔꯝ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯚꯣꯇꯔꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯅꯆꯤꯡꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯅꯤꯌꯝ ꯆꯨꯝꯅ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯌꯦꯜꯂꯧꯃꯤ ꯃꯤꯇꯩꯁꯤꯡ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ, ꯇꯤ.ꯑꯩꯆ. ꯕꯁꯟꯇꯀꯨꯃꯥꯔ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯗ ꯏꯅꯔ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯐꯤꯔꯦꯞ ꯈꯪꯗꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ STDCMꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯉꯔꯥꯡ ꯍꯛꯊꯦꯡꯅꯅ ꯎꯅꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯁꯨ ꯄꯨꯔꯤꯕ ꯃꯤꯔꯦꯞ ꯑꯁꯤꯒꯤ ꯕꯥꯄꯨꯄꯨꯔꯥꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯉꯔꯥꯡ SDDCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯙꯤꯔꯥꯖ ꯌꯨꯝꯅꯥꯝ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯕꯣꯒꯦꯟꯗ꯭ꯔꯖꯤꯠ ꯌꯥꯎꯅ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯌꯦꯜꯂꯧꯃꯤ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ, ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ST ꯁ꯭ꯇꯦꯇꯁ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ SDDCMꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯖꯁꯇꯤꯐꯥꯏꯑꯦꯕꯜ ꯑꯣꯏꯕ ꯗꯤꯃꯥꯟꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯄꯣꯂꯤꯇꯤꯛꯁꯇ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄ ꯍꯧꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯩꯅꯔꯛꯄꯗ ꯗꯤꯃꯥꯟ ꯑꯁꯤꯃꯛ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯤꯇꯩꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯗꯤꯃꯥꯟ ꯑꯁꯤꯃꯛ ꯁꯧꯒꯠꯂꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯈꯟꯅꯕ ꯂꯩꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯐ꯭ꯌꯨꯆꯔ ꯏꯟꯁꯤꯌꯣꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯂꯛꯂꯕꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯅꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯪ 1932ꯒꯤ ꯀꯣꯗꯣꯡꯄꯣꯛꯄꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯏꯪ 1932ꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯗꯣꯡꯄꯣꯛꯄꯤꯗ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ PLAꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯒꯨꯝ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯍꯥꯟ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯅꯍꯥꯟ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ 9ꯒꯤ ꯃꯐꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ, ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ, ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯃꯗꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯗꯁꯨ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯌꯨꯛꯇ ꯄꯦꯅꯥ ꯌꯥꯀꯥꯏꯔꯣꯜ ꯁꯛꯇꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯛ ꯁꯣꯟꯕꯒ ꯂꯣꯏꯅꯅ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯏꯌꯟ ꯂꯥꯂꯣꯡ ꯊꯥꯡ ꯇꯥꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯗꯣꯡꯄꯣꯛꯄꯤ ꯂꯥꯟ ꯑꯗꯨꯗ PLAꯒꯤ ꯑꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ, ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯆꯥꯎꯕ ꯑꯦꯂꯥꯏꯁ ꯔꯥꯖꯦꯟꯗ꯭ꯔꯣ, ꯊꯧꯗꯥꯝ ꯀꯨꯟꯖꯕꯤꯍꯥꯔꯤ, ꯊꯧꯗꯥꯝ ꯂꯣꯀꯦꯟ, ꯅꯥꯎꯔꯦꯝ ꯔꯥꯖꯦꯟ, ꯃꯥꯏꯕꯝ ꯄꯥꯀꯥ ꯑꯦꯂꯥꯏꯁ ꯆꯥꯎꯊꯣꯏ, ꯁꯣꯔꯣꯛꯈꯥꯏꯕꯝ ꯀꯥꯃꯦꯁꯣꯔ, RK ꯈꯣꯏꯔꯨꯝꯕ ꯑꯃꯗꯤ ꯗꯤꯂꯤꯞ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯙꯥ ꯀꯧꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯇꯤꯁꯅꯔ 9ꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ 9ꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯋꯥꯀꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯀꯠꯇꯨꯅ ꯂꯥꯛꯈꯤꯕꯗꯨ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯇ꯭ꯔꯦꯟꯅ ꯄꯨꯁꯤꯜꯂꯛꯄ ꯆꯦꯡ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯅꯣꯔꯊ ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ NF ꯔꯦꯜꯋꯦꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯄꯨꯁꯤꯜꯂꯛꯄ ꯆꯦꯡꯁꯤꯡ ꯔꯦꯜꯋꯦ ꯑꯁꯤꯗ ꯊꯝꯐꯝ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯥꯏꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯆꯤꯡꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫
Laibak thibadi Imphal Ziri lambida pochai pusilagliba garisingdagi security ki kangbuna namduna sel lobagi thabak chatharakpadagi gari sianba lepkhiba sina maram oiraga chengsing ase Imphal Ziri lambida Imphal tamna pusilakpa ngamdaba phibam ama haujik mayongna duna leiri haire Amaromda Imphal Jiribam lambida pochai pusilagliba tongan-tongan ba garisingdagi security force ki kangbuna namdana sel lawi haibagi matangda ngahan Jiribamgi Samupunbi Gularthonda All Jiribam Road Transport and a Driver Union na paugi mifam ama pangthokre mifam aduda lambi paring asida security matik sana pibiduna pochai puba garising athubada chanaba honabiyu haina appeal tawkhe paugi mifam aduda All Jiribam Road Transport and a Driver Union ge El Sadanandana phongdokhibadi lambi paring asida duty tawriba CDO police na chingbana pochai pusilagliba garising asi detain tawduna thamlaga palising ahum piyo ani piyo natraga chamnga piyo pidrabadi gari satpa yaroi haiduna gari so munba made mobile phone phawba munbagi thabak chathare maramaduna sigumba laibak macha tadaba thawong asi amugana thoktanaba Manipur lainga ki mari leinaba authority na athuba matamda midyeng changduna lambi paring asida cheliba garising gi matik saba security piduna Apanba amata laitana gari sathok sasin tawba yahanbiyo madu natrabade driver singna starring paidabagi khongjang phawba changsilakpa yai haikhe